ngasi numida waram phongkiba tongan manipuri siphongsing amasung thokiba thawdo wathoksingi maruebi ipausing meyamna thamjagi hanbada ngasi phongkiba kanglaipak ki mairagi editorial meyamna thamjagi lusingbana boss ki sajat lisat chatlabadi leibak mangani manipur ngasi phawbo leibak miyamgi amadi tunglamsat ki damakta khanba lusingba ama phawbo leitri habiyai hauzik tholak liba lusingbani hairiba singasi masana masabu lusingbani haiba mingthon pijaba ngaktane habasi leibak miyamna yamna sengna khangi aduga lusing bahai badudi leibak miyam gi damakta khanduna matam supad afaba thabak tawna bo khona gadabani leibak miyam ga afaba mari thamgadabani kathok bahai bisina mang thaduna hiram kudimakta leibak miyam gi damakta afaba thabak tawba ngamgadabani leibak thibadi hauzuk manipur lainga ki oina lusing bani haiduna leirabasu asengba lusing ba amagi lisat sajat adu satpangamdre lusing bana boss ki salwa lauduna mana taw haiba thabak adu khaktamak tawgadabani mana haiba ingadabani mana haiba indrabadi awafamna tahangani loinana leibak miyambu minai gumna sisinagani handaba thakta loinagani haiduna thabak tawbo lusingba oina tawre masimangna leiba asi kangkhong saibigi phiyomda lakani lusingba haibadudi miyambu tasin khomjin gadabani miyamgi wokat tabigadabani manaba miyeng yengduna leibak miyambu amatu oiba lipunna setna punduna amatu oibigi wakhalonda leibak miyamgi yaifunaba thabak masak thokna pangthokpangamgadabani adubu asigumba lusingba oibigi fajakraba lisa sajat asing asidi ngamnama kauthonakhre lusingba sarga leibak miyamgi singlida tongjai thaduna I suppa lusingba ngaktu oina tholakle masina manipur nongmonomagi leikha tarakpaga loinana thowaningdaba kangluki sathiba irang thoktuna manipur mai hauna salakpani haibada thoina laloidra haina khali haujiksu laingaki lusingba oiriba singna maki laingak sasangi thaudang puminariba singa amatu oina tasin khomjinaduna oksel khojel tinana lengjel manana leibak miyamgi yaifanaba thabak tawba ngamdi makha thaba lengak loi singi wakata bidaba lusingbana haiba thabak khudimak induna afapata khangdana thabak tawgadabani haibaromda loina satpagum tawri maduna lusingbana boss ki saklon lauduna aina khwaidigi saubani khwaidigi shakti leibini haibaromda mukhaiduna lengak sasangi thabak tawbugum tawri haujik oiriba manipur gi phibam asidadi leibak miyamgi damakta khanduna kathopana mang thaduna thabak tawbu ngamba lusingba mathok tari tasengna hairabada lamyan bihizam irabona thupkiba matungdagidi ngasi phawbada manipurda asengba miyamgi lusingba ama phawbo thulaktri habiye matamatamgi lengak sasangi thabak tawduna lengak mapu oina puramba kaya ngasigi mirol sina makoina afaba thabak tawrami haiduna singthaningai karisu laiti asengba miyamgi lusingbani haiduna makoigi mitam saduna makoigi makhongda laisu katuna ikai khumnabi yaba lusingba amatasu leitri haibasi khangna lusingbani haina tholaklibasinga boss ki sakno lawba si tokadabani hausu manipur gi MLA oina leiribasinga magi kendra miyam sak manaba miyengni yengba ngamdi loinana masa gi kendra hiram kudimakta ningtina sengba sagatpagi thabak paikatuna afaba singthani ngai oiba assembly constituency ama haibadu oihanba ngamdri masigi ona tainabada MLA minister oiringaida shakti sisinaduna sakwa thorangi damakta matam gi thadarakpa senpham haidalaga masa gi maranai sengauda hapsinduna crore party oina bu wakal yumpham oiduna thabak tawri habisi leibak miyamgi singnaba ama oiribani maram maduna leibak miyamgi damakta yaifunaba thabak tawge leingak sasangi thabakta asubu thaudang loge haiduna miyamgi mihut oina songthoraklibasingadi kathopana mang thaduna leibak miyamgi amadi tungi mirolgi damakta singthaningai oiraba thabak sing tawnaba honagadabani masi khaktuna leibak miyamna makhoibu asengba miyamgi mihu ni haiduna singthana haugadoribani amadi sona haugadoribani loinana makhoina tawramba afaba thabak sing aduna chawkhatpa manipur ama haibadu oihaugadoribani haibasi khangna thabak tofam thui maduna tana leibak mapuni miyamgi mihut oirabani haiduna leiraga boss ki saklo lauduna leibak miyambu minai gum sisinaduna masa gi nungaina bakhanduna thabak tawbu tarabadi manipur sathiba kangluk irang thoktuna hiram kudimakta laikha tabu manipura matung koina oihaugadabani haibasi aikhogi lusingmuni haiduna songthorakliba singna khangna thabak tawbuna khwaidigi afaboigani atopa pawmana Loktak Patta hi lakpadagi laikhidraba imungda LMG na sialgi mateng pangkhre haukiba April kunga mathoiga ayupung niptaruka makhairum taba matamda akarma nonglai nungsit silakpadagi hi laksinduna Loktak Patta nga phaba sakhiba Bisnupur district ki manungchanba thanga ithingdagi khoirakpam thoi singa sa yengkhaiga mari apokpa case iyai masuk singana laikhidraba ngasi
LMG Manipurna mahaki poknapum lamdam thanga ithingna satuna awaba phongdokpaga loinana asa thaki polam singamadi sel oina lupa lising taruk mateng pangkhal hadi ngasigi tengbang khongsat adu LMG Manipur gi president and Kunja Keshor amadi publicity secretary Rakesh Naurem anina lusingki loinana LMG Manipur gi thaumi kyasu saryaki khongsat adu ga mari leinana LMG Manipur gi secretary Ojit Saruk khaibung phongdorakibada Mioi bai khoi gi tanglaba punsi kya mausai khudong thiba thodok kya nu punsi mangali awa taraba matam dadi rajniti gi dharma gi amadi jati bizat ki apik okal ekoi gi marakta sambal oina khari basi tung oina thamlaga ekoi aman amagi mateng pangmina saiki mangna makhata na hai loktak patta hingnaba gi dam nga phaba sakhiba thoi ki punsi asigumna matungda thoktana ba loktak pat khundari ba ngami isil inaw singna hi tongduna satpa matamda life jacket seasonabio nonglai nungsit amadi akan manong khak lawrakpa matamda yariba makai pata kumduna nga phab sattabana fagani salabus isagi sep oigadaba polam sing setpiu haiki atopa paomana SP ga maira paivi singa wari sanaraba matungda BSF personal contract khak lawthokpadagi sugunu ban handokre koki militant sing yamna toina bom amasum nongmai kapsinduna landapam oiriba manipur thokliba kanglup anigi lal sida khwaidigi hena sogalaba mapam oiriba sugunu amadi akoibata leiriba maitai khul sing ngak senanaba leiriba BSF sing manipur lengana lawthoknaba honarakpa dubu yaningdaba phongdoktu ngarang sugunu dagi BSF lakhokpa yaru heba dabi tawduna sugunu da leiriba miyam horaktuna sugunu kaithel amadi akoibata leiriba lambi sing thingbi khongjang sangshin kibado manipur lenga ka yana ba purakpadigi handokna kredi pauksesna phangwa paugi matung inadi sugunu da leiriba BSF sing lathokpa yarui haiduna sugunu kaithil mamang da leiriba BSF company manga da phamjinduna khongjang sangshilingai da kaksing district ki SP laktuna ima singa wari sanaki haidi wari sanaba adu da sugunu adu da leiriba BSF sing loina lakthokloi hayeng pangthokkodoriba outer Manipur MP election asida sijinana ba BSF personal contract tang sijinana ba lakthokkadabani haina khanki when election hek loibaga haidiba BSF personal sing asi amu sugunu thartuna mauksa gumya mungak senmegi thabak tawongani haina SP na miyam na thajaba piki SP gi wap madu miyam na yanaraba matungda sumnatagi BSF personal contract khak sugunu dagi lakthoke hadi pausin hai kariguma miyam yanakhiba sigi matung in election hek loibaga lakthokiba BSF personal singasi sugunu da tharaktrabadi miyamna makatana akan makhongjang sangsingani haina hojik sem saduna leiri haidina su pausta palakli atopa paomna Phurup masel marakta khaibung tahallibasi Indian election Oihallakpa Saruk amani PREPAK loinam sandokpada halengba leitrabi India gi mathong huktraba IOF kangbuna sahi lisang sina iramdam kanglipa ki misam miyambu black law kaya gi marumda nupi angang khaktana hatokpiba otpi naibiba nupi oibi gi ikai khumnaba mangan bikhiba kaya mana mafam khangan khidaba amadi pasoi langjing da thokiba tamthiraba mayang lanmi singi saram satki lisat kya dubuning singduna kumsing english ngani ga taraga mari dagi lep palaitana sathaduna lakliba Indians colonialism racist day Tharam heng April 13 irai numita People's Revolutionary Party of Kanglipak PREPAK na pangthokpani haina aina thingkraba lahulubasigi search the appears publicity and propaganda gi thopuriba lebak ngak luwang na press thulakpa sirolasin haidi sirolasin hai taramuth suba Indians colonialism racist day Tharam lahulubasigi CSQ ZSQ TSQ transit camps training centers ngamasum atai loisang singda pangdokhani namit asida irei sapuna mangna IOF ki mayokta leituna makoina tawkhiba saramsat ki lisat kiya duba amuhana kanglaipak ta satharakna ba apun bagi kholaw lawminarasi haina irei samiyamna nunglukna haijarakli serolasina makha taribadi ngasi kanglai samiyam ki marakta khaibung nariba thajana ba wanariba mathau tawbada mapu webigi wakhalwariba masel marakta asauram kanaduna sikhon nakhonba khomjen tasinba wanhariba khibigasi mito mirangi hindu lainingna ireisa sungu punsin khibedegi isan isabu masak khangludabadegi oirakhiba ngantani mama lebak nungsibegi marasi alabu wakal miyeng leitaba misak singna lebak ki thabak tawbada mapu webegi wakalon watpana maramoiduna aserpa thaudang pangthok ngamdra bangasigi iramdam gi lengak pa phamnai besingasi kanglai pangna india gi nat amasum
laisem lon gi pakhanung da leiruba gi mahini thawong sing adudi setmilon gi thawong economic process khunairon gi thawong social process amasu mausa gi thawong natural process habasini thawong mayam asigi langdai da taina pa mayek singba ngamkhai leti amaga lonsinaba mafum kaya murum lei thawong punapu thawong masa kaya murum na punsilaga sakali thawong masa sing asibu makhata na masa gi naito masat laijaba masa masel elements sing sakali thawong sing asigi manung na khwairi gi marueba mas mapangal kan mas setmilon gi thawong sini aduba masi hai duna su setmilon khaktana thawong atai de ithil piba ngammi amadi punamaki sagong sem ngammi atai nati ngamdi habati nati thawong sing asi makoi punamak de ithil piba ngammi punamaki sagong sem bada sarkai masibu structural marxist singna over determination haina kawi Lenin politics asi economist ki mapan thongda uthorak saktam ni haina theory ase khoi gi politics maru oina koki miteyani gi thengaina gi politics asida pansilaga politics asigi nungda yumpham da leiribe economics adu maikhum hangdokpada akhoi koki ama su mitei natna laiminari ba phuru khudimak yamna kana gani haina khanjai sermilon gi thawong haibasi maithong yama thawni hauze akhoi na maithong ani khaktang lokhatuna thamjage Lenin gi history Marxism gi theory asi pak zaraba puari Marco history habidi malem gi thaki asan ba thawong sing da mana ba kongset pattern sing amasum hong bagi kanglon law of sense sakat piya ba puari masa adu yeng ga puthora ko yama sum theory mani adu ba wafam theory asi apiku puari micro history habidi lamdam masa ma thawdok masa khra amasum atien ba matam history da pansin bada sumgani haibisidi decade onari ba thawdok method ama oiri apik panongle amasum electric pankha masa masu thon be masi meteorology na explain to sanada balegani Lenin gi theory si hauji thokni ba kuki mitei lal sida panchin bada yena ba kaya marum thokani haibasi khanjarabasu masi gi matengna aikoina lal sigi maram naina toina thawoidana thamba semilon gi ithiladu miyamang na thamjaba yagani haibasi khanjabadagi wafam asi hangdok sabani haina chairman na phongdokli ahan bada British loinam oidringai digi Manipur gi singtam amasum community sing asi tana thana ba yadraba setmilon gi lipun amasum lauthok lausing gi network amana yetna pulami masi akhoi Manipur gi haukraba haujikti mami samkraba economics ni English nga maga satre ka humfuga ni thugi Anglo Manipuri treaty etuda Manipur mating pangna balako British army sing wai bi awaiman oina Manipur na pigadaba posai sing gi pareng ni yauriba lang threat makhal mari amasum phi mekle plot hairiba sing mi tai nupi gi pothokni aduga lang adudi sing da thaba lasing digi sing mangthani mi tai na puthokpu lang amasum phirol na sing puthokpu lang sing ani gi sing gon gi lising asi tarai na logi haroi sing na mi tai da lasing go laglaga mi tai digi lang amasum phirol laina ramani treaty asida Manipur na British sing na yot iron pi bigi wa pali yot asi mi tai na sungmani matam dugi singi mi na mi tai yot lairamani laifam thui sing na thokpa microbe resin kanchalaba umakom makhalama usan thaumai wena sisinaramba samumaya karpur agor na singba posai kya mitai na sisinarami mitai na phaukseng hona puthokpina ba singna phausak lairamani sing na sisinaramba sapu yan tabak tu lairamani singi mina tamda matam gi langphai salaga thabak surubagi wari lairamani tamgi mina su singda langphai satpaga mitai gi inat oirami singi miga tamgi miga manai sanaba haiba satnabi lairami ba setmilon gi asatpa mari edugi yumpham da satapani asigumba setmilon gi lipunasi satlingai da Manipur gi tokhai ragi haibu si tang thakani ngasi ai koi punamapu setmilon gi asatpa lipuna mana pulaktabadagi tokhai tabagi politics asi kan khalakani hauji thokliba tokhai tabagi policy asi community singi marakta lipun irai leiraktra setmilon ama lakpa du mapan thongda uthorakani ani subada English nga magasama panga ni fugama pan Manipur India na nampung sizinaduna loichang kraba matungda mapa laibak tigi lupa ama lem na laurudana isagi puthok laga hingjaram ba ekoi nomonomagi mapan gi senthang na hingba khunai orakli makha mathang ado auskuina di myam paus matang se lu sinjarage masum myam puna no pa tek ngai menasing